ꯃꯤꯃꯥꯡ ꯊꯣꯛꯂꯛꯑꯕꯅꯤꯀꯣ ꯃꯤꯃꯥꯡ ꯊꯣꯛꯂꯛꯑꯕꯅꯤ ꯑꯗꯨꯒ ꯔꯥꯏꯠ ꯑꯣꯔ ꯔꯣꯡ ꯆꯨꯝꯕ ꯂꯥꯟꯕ ꯍꯥꯏꯕꯗꯣ ꯇꯣꯉꯥꯟꯅ ꯂꯥꯛꯆꯈꯤꯁꯅꯣꯕꯀꯣ ꯑꯗꯨ ꯃꯁꯤꯒꯤ ꯏꯁꯨꯁꯤ ꯅꯪ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏ ꯉꯁꯥꯏ ꯀꯜꯍꯧꯅꯕꯒꯤ ꯂꯝꯕꯤ ꯍꯥꯏꯕꯗꯣ ꯑꯗꯨ ꯀꯜꯍꯧꯅꯕ ꯂꯝꯕꯤꯁꯤ ꯑꯣꯏꯔꯛꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯄꯨꯁꯟꯅꯤꯡ ꯀꯣꯏꯁꯟꯁꯤ ꯍꯧꯖꯤꯛ ꯁ꯭ꯇꯦꯠꯁꯤꯗꯩꯗ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤ ꯃꯃꯥꯡꯒꯤ ꯂꯩꯔꯤꯕ NGO ꯑꯃꯅ ꯔꯤꯄꯣꯔꯠ ꯑꯃ ꯄꯤꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯁꯦꯛꯁ ꯋꯥꯔꯀꯔ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯀꯃꯔꯁꯤꯌꯦꯜ ꯁꯦꯛꯁ ꯋꯥꯔꯀꯔꯁꯤ ꯍꯥꯟꯅ ꯀꯨꯀꯤꯅ ꯍꯟꯗꯛꯀꯤ ꯂꯩꯔꯤꯕ ꯆꯍꯤ ꯑꯃ ꯍꯦꯜꯂꯕ ꯀꯨꯀꯤ ꯋꯥꯔꯁꯀꯤ ꯃꯃꯥꯡꯗ ꯂꯩꯔꯝꯕ ꯑꯩꯈꯣꯏꯒꯤ ꯔꯦꯁꯇꯥꯔ ꯇꯧꯔ ꯂꯩꯔꯝꯕ ꯁꯦꯛꯁ ꯋꯥꯔꯀꯔ ꯃꯁꯤꯡꯁꯤ 997 ꯀꯣ 993 ꯃꯣꯏꯗ ꯔꯦꯁꯇꯥꯔ ꯇꯧꯕ ꯂꯩꯌꯦꯅ ꯍꯥꯏ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯑꯥꯐꯇꯔ ꯀꯨꯀꯤ ꯋꯥꯔꯁꯤ ꯑꯩꯈꯣꯏ ꯇꯁꯦꯡꯅ ꯀꯨꯀꯤꯅ ꯑꯩꯈꯣꯏ ꯃꯩꯇꯩꯗ ꯃꯑꯣꯡ ꯇꯥꯗꯕ ꯃꯑꯣꯡ ꯑꯃꯗ ꯉꯁꯥꯏꯒꯤ ꯆꯠꯊꯔꯛꯈ꯭ꯔꯕ ꯂꯥꯟꯁꯤꯒꯤ ꯃꯅꯨꯡꯗ ꯍꯥꯏꯇꯥꯔꯦ ꯆꯍꯤ ꯑꯃ ꯍꯦꯟꯖꯜꯂꯛꯂꯕ ꯃꯅꯨꯡ ꯁꯤꯕꯒꯤ ꯃꯅꯨꯡꯗ ꯃꯦꯒꯤ ꯇꯥꯔꯤꯛ 3ꯗꯒꯤꯅ ꯍꯟꯗꯛꯀꯤ 24ꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤꯒꯤ ꯊꯥꯕꯒꯤ ꯃꯅꯨꯡꯁꯤꯗ ꯃꯤ ꯑꯩꯈꯣꯏ ꯀꯃꯔꯁꯤꯌꯦꯜ ꯁꯦꯛꯁ ꯋꯥꯔꯀꯔꯁꯤ ꯃꯤꯑꯣꯏ 998 ꯑꯩꯈꯣꯏ ꯔꯦꯁꯇꯥꯔ ꯇꯧꯔꯛꯑꯦꯅ ꯃꯣꯏꯅ ꯎꯠꯂꯤ ꯁꯤꯒꯤ ꯃꯅꯨꯡꯗ ꯃꯣꯏꯅ ꯍꯥꯏꯔꯤꯁꯤ ꯁꯤꯒꯤ ꯃꯅꯨꯡꯗ ꯃꯣꯏꯅ ꯄꯤꯕ ꯗꯇꯥꯁꯤ ꯀꯩꯅꯣ ꯍꯥꯏꯔꯒꯗꯤ ꯉꯁꯥꯏꯒꯤ ꯃꯣꯏꯗ ꯔꯦꯁꯇꯥꯔ ꯇꯧꯗꯕ ꯃꯁꯤꯡ ꯑꯗꯨꯝ ꯂꯩꯔꯝꯈꯤꯕꯁꯨ ꯌꯥꯏ ꯍꯥꯏꯅ ꯃꯣꯏꯅ ꯔꯤꯄꯣꯔꯠ ꯑꯃ ꯇꯧꯏ ꯑꯁꯤꯒꯤ ꯃꯅꯨꯡꯁꯤꯗ ꯃꯣꯏꯅ ꯍꯥꯏꯔꯤꯁꯤ ꯆꯍꯤ 15ꯗꯒꯤꯅ 35 ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯂꯩꯕꯅ ꯃꯦꯛꯁꯤꯃꯝ ꯑꯣꯏ ꯑꯗꯨ ꯕꯠ ꯁꯝꯇꯥꯏꯝꯁ ꯆꯍꯤ 19ꯒꯤ ꯃꯅꯨꯡꯗ ꯑꯣꯏꯕ ꯀꯥꯡꯕꯨ ꯑꯃꯁꯨ ꯌꯥꯎꯏꯅ ꯃꯣꯏꯅ ꯔꯤꯄꯣꯔꯠ ꯑꯃ ꯊꯝꯃꯤ ꯑꯗꯨꯅ ꯁꯤꯗꯩꯗ ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯌꯥꯕꯁꯤ ꯏꯆꯟ ꯔꯦꯁꯃꯥ ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯌꯥꯕꯁꯤ ꯍꯧꯖꯤꯛ ꯊꯣꯛꯂꯛꯏꯕ ꯏꯁꯨꯁꯤ ꯇꯁꯦꯡꯅ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯑꯁꯤꯗ ꯃꯤꯑꯣꯏ ꯈꯔ ꯑꯩꯈꯣꯏꯅ ꯀ꯭ꯔꯥꯏꯇꯦꯔꯤꯌꯥ ꯑꯩꯈꯣꯏꯅ ꯈꯥꯏꯗꯣꯛꯄ ꯌꯥꯏ ꯀꯔꯝꯕ ꯀ꯭ꯔꯥꯏꯇꯦꯔꯤꯌా ꯇꯁꯦꯡꯅ ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯉꯁꯥꯏꯒꯤ ꯃꯃꯥꯡꯗ ꯑꯁꯤ ꯈꯨꯗꯝ ꯑꯣꯏꯅ ꯑꯁꯤꯒꯤ ꯇꯣꯞ ꯂꯤꯗꯔ ꯑꯗꯒꯤ ꯕ꯭ꯌꯨꯔꯣꯀ꯭ꯔꯥꯠ ꯑꯣꯐꯤꯁꯥꯔ ꯃꯌꯥꯝ ꯆꯦꯟꯅꯔꯛꯄꯒꯤ ꯃꯇꯥꯡꯁꯦ ꯁꯨꯝ ꯂꯥꯛꯇꯣꯏꯅꯤ ꯍꯥꯏꯕꯗꯤ ꯉꯁꯤꯒꯤ ꯐꯣꯡꯐꯣꯡ ꯁꯥꯕ ꯇꯣꯄꯤꯛꯁꯤꯗ ꯑꯩꯈꯣꯏꯅ ꯅꯩꯅꯔꯛꯄ ꯃꯇꯝꯗ ꯊꯣꯛꯂꯛꯏꯁꯤꯒꯤ ꯃꯔꯝ ꯍꯥꯏꯇꯥꯔꯦ ꯊꯣꯛꯂꯛꯏꯁꯤꯒꯤ ꯃꯔꯝ ꯀꯃꯥꯏꯅ ꯂꯣꯏꯁꯤꯟꯕ ꯌꯥꯒꯗꯒꯦ ꯍꯥꯏꯕꯒꯤ ꯃꯥꯒꯤ ꯏꯁꯨꯗꯨꯅꯤ ꯂꯥꯛꯂꯤꯕ ꯄꯣꯏꯟ ꯑꯃꯅ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯗ ꯂꯩꯔꯤꯁꯤ ꯉꯁꯥꯏꯒꯤ ꯀ꯭ꯔꯥꯏꯇꯦꯔꯤꯌꯥ ꯑꯍꯨꯝ ꯊꯣꯛꯅ ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯌꯥꯕꯁꯤꯗ ꯑꯍꯥꯟꯕ ꯐꯥꯔꯁ ꯀ꯭ꯔꯥꯏꯇꯦꯔꯤꯌꯥꯁꯤ ꯀꯩꯅꯣ ꯍꯥꯏꯇꯥꯔꯒꯗꯤ ꯇꯁꯦꯡꯅ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯅꯤꯁꯥꯒꯤ ꯏꯄꯥꯛꯇ ꯇꯥꯎꯕꯗꯒꯤ ꯑꯩꯈꯣꯏ ꯍꯧꯔꯤꯕ ꯅꯍꯥ ꯃꯤꯔꯣꯟ ꯑꯃ ꯑꯩꯈꯣꯏ ꯇꯁꯦꯡꯅ ꯅꯤꯁꯥꯅ ꯊꯨꯝꯍꯠꯈꯤꯗꯅ ꯑꯩꯈꯣꯏꯅ ꯁꯤꯈꯤꯕ ꯑꯗꯒꯤ ꯃꯃꯥꯡꯒꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯐꯦꯛ ꯑꯦꯟꯀꯥꯎꯟꯇꯔꯅ ꯑꯩꯈꯣꯏ ꯍꯥꯠꯈꯤꯕ ꯋꯥꯠꯏꯕ ꯏꯁꯨ ꯈꯔꯗ ꯉꯁꯥꯏ ꯊꯣꯛꯅꯤꯡꯕ ꯊꯧꯗꯣꯛ ꯃꯌꯥꯝ ꯑꯃ ꯊꯣꯛꯈꯤꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯋꯤꯗꯣ ꯑꯣꯏꯅ ꯂꯩꯍꯧꯔꯕ ꯍꯥꯏꯇꯥꯔꯦ ꯂꯨꯈ꯭ꯔꯥꯕꯤ ꯑꯣꯏꯅ ꯂꯩꯍꯧꯔꯕ ꯃꯁꯤꯡ ꯌꯥꯝꯃꯦꯕꯀꯣ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯆꯥꯁꯤꯡ ꯃꯤ ꯑꯣꯏꯅ ꯍꯣꯠꯅꯕ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯃꯥ ꯃꯄꯥ ꯉꯁꯥꯏꯒꯤ ꯍꯤꯡꯅꯕ ꯍꯣꯠꯅꯕ ꯐꯦꯃꯤꯂꯤ ꯄꯨꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯇꯁꯦꯡꯅ ꯐꯤꯕꯝꯅ ꯇꯥꯏꯃꯤꯡ ꯌꯥꯔꯛꯇꯗꯅ ꯅꯝꯗꯅ ꯉꯁꯥꯏꯒꯤ ꯁꯤꯒꯤ ꯐꯤꯕꯝꯗ ꯆꯠꯈꯤꯕꯒꯤ ꯄꯥꯔꯠ ꯑꯃ ꯗꯦꯟ ꯑꯃꯅ ꯑꯃꯨꯛ ꯀꯩꯗꯧꯔꯦ ꯉꯁꯥꯏꯒꯤ ꯄꯩꯁꯥꯗꯤ ꯈꯔ ꯊꯣꯛꯆꯕ ꯗꯦꯟ ꯄꯩꯁꯥꯗꯤ ꯈꯔ ꯊꯣꯛꯆꯔ ꯀꯩꯗꯧꯔꯦ ꯍꯤꯡꯕꯒꯤ ꯑꯣꯏꯕ ꯂꯝꯕꯤꯗ ꯉꯁꯥꯏꯒꯤ ꯌꯥꯝꯅ ꯗꯤꯄꯦꯟ ꯇꯧꯕꯗꯤ ꯅꯠꯇꯕ ꯉꯁꯥꯏꯒꯤ ꯅꯨꯡꯉꯥꯏꯕ ꯄꯥꯝꯕ ꯄꯥꯔꯠ ꯈꯔ ꯍꯥꯏꯇꯥꯔꯦꯀꯣ ꯉꯥꯎꯁꯤꯟꯅ ꯄꯥꯝꯕ ꯌꯥꯕ ꯄꯥꯔꯠ ꯈꯔꯗ ꯊꯑꯣꯏꯅ ꯈꯣꯡ ꯊꯥꯡꯖꯤꯟꯕ ꯀꯥꯡꯕꯨ ꯑꯃ ꯑꯗꯨꯒ ꯊꯥꯔꯠ ꯐꯦꯖꯇ ꯂꯩꯔꯤꯁꯤꯅ ꯀꯩꯗꯧꯔꯦ ꯉꯁꯥꯏꯒꯤ ꯁꯤꯒꯨꯝꯕ ꯂꯤꯗꯔꯁ ꯑꯣꯐꯤꯁꯔꯁ ꯃꯌꯥꯝꯁꯤꯡꯁꯦ ꯑꯁꯤꯒ ꯆꯞ ꯃꯥꯟꯅꯕ ꯔꯦꯡ ꯍꯥꯏꯇꯥꯔꯦ ꯔꯦꯡ ꯑꯦꯟ ꯄ꯭ꯔꯣꯐꯥꯏꯜ ꯃꯣꯏꯅ ꯉꯁꯥꯏꯒꯤ ꯃꯤꯠꯌꯦꯡ ꯊꯝꯃꯛꯏꯕ ꯃꯤꯁꯤꯡ ꯀꯅꯥ ꯍꯥꯏꯇꯥꯔꯒꯗꯤ ꯌꯥꯝꯅ ꯉꯁꯥꯏꯒꯤ ꯇꯉꯥꯏ ꯐꯗꯕ ꯐꯤꯕꯝꯅ ꯇꯥꯏꯃꯤꯡ ꯌꯥꯔꯛꯇꯕ ꯃꯤꯁꯤꯡꯗꯣ ꯅꯠꯇꯕ ꯑꯩ ꯊꯑꯣꯏꯅ ꯉꯥꯎꯃꯤꯟꯅꯕ ꯌꯥꯕ ꯍꯥꯏꯇꯥꯔꯦꯀꯣ ꯊꯑꯣꯏꯅ ꯉꯥꯎꯃꯤꯟꯅꯕ ꯌꯥꯕ ꯃꯇꯝ ꯃꯥꯡꯊꯣꯛꯃꯤꯟꯅꯕ ꯌꯥꯕ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯁ꯭ꯇꯦꯟꯗꯔꯠꯁꯤ ꯋꯥꯡꯅ ꯉꯁꯥꯏꯒꯤ ꯑꯗꯨꯝ ꯁꯤꯒꯤ ꯂꯝꯕꯤꯁꯦ ꯈꯣꯡꯗꯥꯃꯤꯟꯅꯕ ꯀꯥꯡꯕꯨ ꯑꯃ ꯆꯠꯄ ꯀꯥꯡꯕꯨ ꯑꯃ ꯌꯥꯎꯔꯤꯑꯕꯀꯣ ꯁꯤꯒꯤ ꯀꯥꯡꯕꯨꯁꯤꯡꯁꯤꯗꯤ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯅ ꯌꯦꯡꯗꯕ ꯌꯥꯔꯛꯇ꯭ꯔꯤꯁꯦꯀꯣ ꯃꯔꯝꯗꯤ ꯉꯁꯥꯏꯒꯤ ꯂꯩꯔꯤꯕ ꯁꯥꯏ ꯑꯦꯔꯤꯌꯥꯁꯤꯗ ꯑꯩꯈꯣꯏꯅ ꯉꯁꯥꯏꯒꯤ ꯒꯚꯔꯟꯃꯦꯟꯠꯒꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯃꯤꯠꯌꯦꯡꯁꯤ ꯊꯝꯕꯤꯕ ꯌꯥꯒꯗꯒꯦ ꯀꯃꯥꯏꯅ ꯃꯣꯏꯁꯤ ꯉꯁꯥꯏꯒꯤ ꯍꯥꯏꯗꯤ ꯊꯣꯛꯇꯅꯕ ꯀꯩ ꯎꯄꯥꯏ ꯇꯧꯕ ꯌꯥꯕꯒꯦ ꯍꯥꯏꯕꯒꯤ ꯀꯣꯏꯁꯟ ꯑꯃ ꯍꯪꯉꯛꯄꯗꯨꯗꯅꯦ ꯑꯩꯅ ꯍꯥꯏꯖꯔꯛꯇꯣꯏꯁꯤꯅ ꯉꯁꯥꯏꯒꯤ ꯐꯥꯔꯁ ꯇꯁꯦꯡꯅ ꯐꯦꯃꯤꯂꯤꯒꯤ ꯇꯉꯥꯏ ꯐꯗꯅ ꯍꯤꯡꯗꯕ ꯌꯥꯗꯕꯒꯤ ꯃꯑꯣꯡ ꯑꯃꯗ ꯃꯆꯥ ꯃꯁꯨꯁꯤꯡꯒꯤ ꯑꯗꯒꯤ ꯃꯥꯒꯤ ꯐꯦꯃꯤꯂꯤꯒꯤ ꯃꯥꯒꯤ ꯂꯥꯏꯐ ꯑꯃ ꯍꯤꯡꯗꯕ ꯌꯥꯗꯕꯒꯤ ꯃꯑꯣꯡꯗ ꯍꯣꯠꯅꯔꯛꯄ ꯃꯇꯝꯗ ꯇꯉꯥꯏ ꯐꯗꯅ ꯈꯣꯡ ꯊꯥꯡꯖꯤꯟꯕ ꯀꯥꯡꯕꯨꯁꯤꯡꯁꯤꯗꯤ ꯁꯤ ꯒꯚꯔꯟꯃꯦꯟꯠ ꯂꯩꯔꯤꯗꯅ ꯁꯣꯁꯤꯌꯦꯜ ꯋꯦꯜꯐꯤꯌꯔ ꯗꯤꯄꯥꯔꯠꯃꯦꯟꯠ ꯂꯩꯔꯤ ꯃꯣꯏꯁꯤꯡꯁꯤꯅ ꯐꯖꯅ ꯀꯥꯎꯟꯁꯤꯂꯤꯡ ꯄꯤꯕꯤꯔ ꯃꯇꯨꯡꯗ ꯍꯥꯏꯔꯤꯕ ꯉꯁꯥꯏꯒꯤ NGOꯗ ꯔꯦꯖꯤꯁꯇꯥꯔ ꯇꯧꯔꯒ ꯂꯩꯕ ꯀꯥꯡꯕꯨꯁꯤꯡꯁꯤꯗ ꯇꯁꯦꯡꯅ ꯃꯣꯏꯗ ꯄꯤꯕ ꯌꯥꯕ ꯇꯣꯉꯥꯟꯕ ꯃꯣꯏꯒꯤ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯑꯦꯁꯤꯁꯇꯦꯟꯁ ꯂꯩꯗꯅ ꯄ꯭ꯔꯃꯥꯅꯤꯀꯣ ꯀꯔꯤ ꯄ꯭ꯔꯣꯖꯦꯛ ꯄꯤꯕ ꯌꯥꯏ ꯃꯣꯏꯗ ꯀꯔꯤ ꯂꯣꯟ ꯄꯤꯕ ꯌꯥꯏ ꯃꯣꯏꯗ ꯀꯔꯤ ꯇꯧꯕꯤꯕ ꯌꯥꯕꯒꯤ ꯌꯦꯡꯀꯥꯟꯗ ꯃꯣꯏꯁꯦ ꯇꯁꯦꯡꯅ ꯄꯥꯔꯠ ꯕꯥꯏ ꯄꯥꯔꯠ ꯈꯥꯏꯗꯣꯛꯄꯤꯔ ꯃꯇꯨꯡꯗ ꯃꯣꯏꯗ ꯂꯨꯄꯥ 50,000ꯒꯤ 10,000ꯒꯤ 30,000ꯒꯤ 90,000ꯒꯤ 80,000ꯒꯤ ꯂꯥꯈ ꯑꯃꯒꯤ ꯌꯥꯝꯕꯗ ꯂꯨꯄꯥ ꯂꯥꯈ ꯑꯃꯒꯤ ꯃꯅꯨꯡꯁꯤꯗ ꯄꯤꯕ ꯌꯥꯕ ꯁꯦꯟꯊꯪ ꯄꯤꯊꯕꯤꯔ ꯃꯇꯨꯡꯗ ꯉꯁꯥꯏꯒꯤ ꯃꯣꯏꯒꯤ ꯑꯣꯏꯕ ꯁꯦꯀꯦꯟ ꯄꯥꯔꯠ ꯑꯩꯈꯣꯏꯒꯤ ꯀꯗꯥꯏꯗ ꯋꯤꯅꯦꯁ ꯑꯣꯏꯕ ꯌꯥꯕ ꯃꯤ ꯑꯃ ꯄꯨꯊꯣꯛꯄꯤꯔꯀꯥꯟꯗ ꯌꯥꯝ ꯂꯥꯏꯅ ꯂꯣꯟꯁꯦ ꯐꯪꯍꯟꯕꯤꯕ ꯌꯥꯕ ꯃꯑꯣꯡꯗ ꯐꯪꯍꯜꯂꯀꯥꯟꯗ ꯃꯗꯨꯅ ꯐꯦꯃꯤꯂꯤꯒꯤ ꯑꯣꯏꯕ ꯃꯥꯒꯤ ꯍꯤꯡꯅꯕ ꯂꯝꯕꯤ ꯑꯃ ꯁꯤꯟꯖꯔꯀꯥꯟꯗ ꯁꯤꯡꯅꯅꯕ ꯂꯝꯕꯤ ꯑꯃ ꯄ꯭ꯂꯥꯟ ꯇꯧꯕꯤꯒꯗꯧꯕꯅꯦꯕꯀꯣ ꯃꯗꯨꯒꯨꯝꯕ ꯌꯥꯝꯅ ꯇꯧꯔ ꯃꯇꯨꯡꯗ ꯀꯩꯗꯧꯔꯦ ꯃꯤꯅꯤꯃꯥꯏꯁꯇꯨꯗꯤ ꯑꯗꯨꯝ ꯍꯟꯊꯔꯛꯀꯗꯧꯕ ꯄꯣꯠ ꯑꯃꯅꯦꯕ ꯑꯗꯨ ꯅꯠꯇꯕ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏ ꯍꯥꯏꯖꯕꯗꯣ ꯑꯗꯨ ꯅꯠꯇꯕ ꯉꯁꯥꯏꯒꯤ ꯇꯣꯞ ꯂꯤꯗꯔ ꯉꯁꯥꯏꯒꯤ ꯂꯩꯔꯤꯕ ꯉꯁꯥꯏꯒꯤ ꯄꯩꯁꯥ ꯊꯣꯛꯑꯕ ꯑꯗꯒꯤ ꯉꯁꯥꯏꯒꯤ ꯀꯟꯇ꯭ꯔꯦꯛꯇꯔ ꯊꯤꯀꯥꯗꯥꯔ ꯃꯌꯥꯝ ꯄꯩꯁꯥ ꯊꯣꯛꯑꯕ ꯃꯌꯥꯝ ꯂꯣꯏꯅꯃꯛꯀꯤ ꯋꯥ ꯅꯠꯆꯗꯦꯀꯣ ꯂꯣꯏꯅꯃꯛ ꯍꯥꯏꯕ ꯅꯠꯆꯗꯦ ꯄꯩꯁꯥ ꯊꯣꯛꯑꯒ ꯂꯩꯔꯕ ꯃꯤꯑꯣꯏ ꯈꯔ ꯑꯗ ꯁꯨꯝꯕꯗꯁꯨ ꯀꯩꯗꯧꯔꯦ ꯉꯁꯥꯏꯒꯤ ꯃꯁꯥꯒꯤ ꯇꯣꯉꯥꯟꯅ ꯄ꯭ꯔꯣꯐꯥꯏꯜ ꯋꯥꯡꯅ ꯂꯩꯖꯕ ꯑꯗꯨꯒꯨꯝꯕ ꯍꯥꯏꯗꯤ ꯏꯖꯠ ꯂꯩꯖꯕ ꯍꯥꯏꯇꯥꯔꯦꯀꯣ ꯏꯆꯦ ꯏꯆꯟ ꯀꯥꯡꯕꯨ ꯈꯔ ꯍꯥꯏꯇꯥꯔꯦ ꯈꯔꯒꯤ ꯋꯥꯅꯤꯀꯣ ꯍꯥꯏꯔꯤꯕ ꯄꯣꯠꯁꯤꯀꯣ ꯑꯗꯨꯒꯨꯝꯕꯒꯤ ꯇꯣꯞ ꯂꯦꯚꯦꯜꯁꯤꯡꯒꯤ ꯑꯣꯏꯕ ꯂꯦꯚꯦꯜꯗ ꯀꯩꯗꯧꯔꯦ ꯉꯁꯥꯏꯒꯤ ꯁꯤꯒꯨꯝꯕ ꯍꯤꯡꯅꯅꯕꯒꯤ ꯂꯝꯕꯤꯗ ꯅꯠꯇꯕ ꯑꯗꯨꯒꯨꯝꯕꯒꯤ ꯇꯣꯞ ꯂꯦꯚꯦꯜꯒꯤ ꯂꯦꯚꯦꯜꯗ ꯉꯁꯥꯏꯒꯤ ꯀꯇꯨꯀꯔꯟ ꯇꯧꯅꯔꯛꯄ ꯃꯌꯥꯝꯁꯤꯒꯤ ꯑꯣꯏꯕ ꯂꯥꯏꯐ ꯁ꯭ꯇꯥꯏꯜꯁꯤꯅ ꯀꯩꯗꯧꯔꯦ ꯑꯩꯈꯣꯏ ꯏꯆꯝ ꯆꯝꯖꯕ
यामना ngsaigi tunggi oiba future amada asam yam thamaga lebi chi chen mayam adi moina chingjan bira kanda moina ngsaigi paisa gi achoba langdu thola kanda ka daroge bu sugumgi crime hek thon thol leba ko aduna sai area jo khoi hajning si sai area si da ngsaigi ajiji leiri ba ngsaigi tongan ba leba ku nuksi jaba jati ju kan ma pamba isagi tongan ba khogi tongan ba sai lo ma gamenge ba pun gi lom le jira ka su isagi tongan ba customer lom le jari khoi ta phana chana bi habi le jari khoi ju ai tawba ya ba ya da ba ko chini naw le minna bada nupi ama ga nipa nga magi chana ga do bevar una ga do niti niyom adagi imung ama da family ama da machim naw mayam gi loina ba thaksi di dang sagi ko khumna ga do wa set ba sa ba tang do mayam jing asi di ka do ge bu tam tam ahong na hela ine bosun je adugi ahong na re mayam jing je masibu chumthong na ba gi dang da basi chana ba ya di hai ba gi dang da court ki wana tana sagi customer lo sagi tongana chana bi ama ipai pu gi hautu chana bi ama khoi senar mayam hai bi gi do chana bi sai kana da por khar lai ri ba ko adugo mayam je ka do ge chum jing bi ko yang biung ngasih di icen kara ngasih mamangi lagi ba koki footage kada kan umatam da mapalam da thaba sarung sakar pai ba family ki masa masuk kara ko uramani ko moina sini chali dress loina ma kiwana te particular kara ko umatam da hanak yap kana bayar ba poram oi do moina sini chali dress moina tawbi ti niyo mayam jing do mado koki chatbing ni ya por na te ko moina chakhot lena khalam badi ai moi pesa pai re dress makak marang sele na tagana mapan environment da makuta yu lingi pai ka andar churu pai ka anda mathong hong da mi me amang ni pa me amang sagi party to win ka nungai bagi ob khlan do bo chakole khlan badi yae mado khoi ob customer lo nam du yade yade ha base ai khoi lo da ir thamdra te do but chada bi do di bound tawe khoi di ko adu me am se ka dore adu me am je sai ka doge bu sugum bang sagi political leader khoi political leader ki wasu na leader sai do chingala ji ko leaders kana gom khoi leaders anyone mai to be tawang me leaders ka le ni dina ko adu den amana sai ka officers sai ga lai je part of something ko tawang ma khar la ni officer khar la ni ko loina ma kinate ko adu sugum me am ji ba asama ko thamale po sakse sigi na smaina sugum ka tukan to ko me am nya yoksela kan ka da mi thajab ji mang e ko adu ko na hajing sai areas law je sai areas da mu sai implement to ni e ko na ko maram di ji khudam moina imphal mai wonda na praman to bu ye imphal mai wonda su tori process ko gi yamna khoina actual sigi jaga jimak ni hai ba tra ga su koi particular miyam na khangba red light area khara sum koi khangba area khara lei ko red light kai hai manam polaba aidi awa ba nang da ba sai dal jeri ba sai dal prasing ji ba da sum nomam lek ta ngasi chen thong ta ngasi awa ba kya nang lei ri mne ko adu hin dokuna awa thing nang laba ga sai pulap damage no lotion bigra ba adu gum ba sai relief kan da lebi pa ja chinau singi pusi meng ji de ko na hai ba gam tri bne ko adu sugum ma yam ji kan na ka dore kaidaure ka sagi paisa paiba sinja paiba khana di masagi nungai jaba magi matam lenthok para takna magi tongan ma ngaktangi nungai na khona matam da hore be chesen ngi life singje ekoi ka shuna tra khanggal ebe ko adu sugo mayam ji khoi tabido phai khoi lasu haje ningi si paisa paiba sinja paiba mayam ngi na ta sengna sugumba tangai fado paisa na oiba film khada la ba buda adu ma isi chen do mathamo sengna lupa lising manga da ju tara da ju kun ye khare ju ta sengna pithuk pi daga ko sugo mo ta wono sugo ta hoi da thamang ni sugu mo hain taw busina ne ai khoi gi oi chana bi da mang kan iduna nangi oi nang ngamjaba khara ai ngamjaba khara pa lising khai mateng pangge lising kun mateng pangge haina phajaba wahina ko ma gi shonum yani kaino ma gi shonum yani kaino aduna adugu mo mateng pangbira matungda adugu mo awaba taraba chi chendo awaba gi khudong chabdu de lawra kan sagi awaba dugi mateng pangbiu kan biu na lakoi chi chendo da sagi adui khudong chab advantage lawra kan da mi dugi over life to mangan nam khona badudi adu khudum na tebko adu sugo mayam ji lebi bi liye jingina masana talim maran mana fangye pesa mayam mana nakana thami mayam hingdo laira bajing na tan awa batar ba chi chingi damuta tangai fadana khar ka thuk pira gadi hena mai apha phangani adu moisina sathiba karan tawtar gadi adu tar gadi chan khon hajing ji aikoi manipur hai basi furu kunthram khundam minari bali khuru sida isagi tongan ba dharma isagi tongan ba chatnabina yomjal laga leiba dugum leiba amani mamangai ko British ki makhada aikoi loina moina minai wen lera matung nagi aikoi na mani makha tama leiba moina oina orakhiba khona matam da ima ai bench nglo thodang ipa ai pur lo ma thodang mayam je khoi hangana yenga matung ngasi ke dawre miyam aduguma ikai khunu utpa jati mani fu mani aduna madugi oiba penalty course of action di tanga phadina aikoi hura mai tarani mapugi no moina ko mapugi di no ma haibe je laibiri ba CSO civil service national gera ima benching ogera mama leba nu shiba mayam haigera mayam jingina ku chen chen naga leibnina aikoi nong matra no madi adui ahobum su phangkane ko phangba ji phanguduna lai posini lai je ana sugo mayam ni thok na bagi damakta ko na jening si minimize tawna ba loina mak yamna clean no na chalo habu di ko habu ngam joroi mayam di masidi ko natural report amani do tawo but thawoina
ꯊꯑꯣꯏꯅ ꯇꯧꯒꯦ ꯍꯥꯏꯅ ꯇꯧꯕ ꯑꯗꯨꯒꯨꯝꯕ ꯄꯩꯁꯥ ꯄꯥꯏꯕ ꯈꯔꯅ ꯇꯧꯔꯤ ꯊꯕꯛꯁꯦ ꯃꯁꯤ ꯇꯁꯦꯡꯅ ꯊꯃꯣꯏ ꯆꯦꯟꯕꯤꯌꯨ ꯉꯁꯥꯏꯒꯤ ꯁꯤꯒꯤ ꯃꯥꯒꯤ ꯏꯟꯃꯣꯔꯦꯂꯤꯇꯤꯁꯤꯗ ꯌꯥꯎꯔꯤꯕꯁꯦ ꯉꯁꯤ ꯇꯣꯄꯤꯛꯇ ꯃꯔꯨꯑꯣꯏꯅ ꯐꯥꯔꯁ ꯊꯝꯃꯤꯕ ꯏꯟꯃꯣꯔꯦꯂꯤꯇꯤꯁꯦ ꯈꯔ ꯁꯦꯡꯗꯣꯛꯄ ꯇꯝꯕꯤꯌꯨ ꯇꯨꯡꯒꯤ ꯃꯤꯔꯣꯟ ꯑꯃꯒꯤꯗꯃꯛ ꯃꯁꯥꯒꯤ ꯖꯥꯇꯤꯒꯤꯗꯃꯛ ꯐꯨꯔꯨꯞꯀꯤꯗꯃꯛ ꯄꯩꯁꯥ ꯄꯥꯏꯕ ꯇꯧꯕ ꯉꯝꯕ ꯑꯗꯨꯒꯨꯝꯕ ꯁꯦꯟꯖꯥꯎ ꯄꯥꯏꯕꯁꯤꯡꯗꯨꯅ ꯉꯁꯤ ꯇꯨꯡꯒꯤ ꯃꯤꯔꯣꯟꯒꯤꯗꯃꯛꯇ ꯑꯗꯨꯒꯨꯝꯕ ꯈꯨꯟꯅꯥꯏ ꯑꯐꯕ ꯈꯨꯟꯅꯥꯏ ꯑꯃ ꯁꯦꯝꯅꯕꯒꯤꯗꯃꯛꯇ ꯑꯐꯕ ꯃꯤꯠꯌꯦꯡ ꯌꯦꯡꯕ ꯇꯝꯕꯤꯌꯨ ꯍꯥꯏꯕꯁꯤ ꯑꯩ ꯑꯍꯥꯟꯕ ꯊꯝꯖꯒꯦ ꯃꯈꯥ ꯇꯥꯔꯛꯄ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯍꯧꯕꯤꯖꯝ ꯒꯤꯇꯥꯖꯦꯟꯗ ꯑꯣꯖꯥꯗ ꯂꯥꯛꯆꯒꯦ ꯃꯊꯪꯒꯤ ꯀꯣꯏꯁꯟ ꯑꯁꯤꯅ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯂꯥꯜꯍꯧꯂꯨꯞ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯀꯨꯃꯥꯔꯖꯤꯠ ꯂꯥꯏꯁ꯭ꯔꯝ ꯑꯁꯤ ꯑꯁꯤꯒꯨꯝꯕ ꯀꯦꯁ ꯑꯁꯤꯗ ꯆꯦꯟꯅꯩ ꯍꯥꯏꯅ ꯋꯥꯔꯛꯈ꯭ꯔꯕ ꯃꯇꯨꯡ ꯑꯁꯤꯗ ꯃꯁꯤꯒ ꯃꯔꯤ ꯂꯩꯅꯕ ꯀꯦꯁꯇ ꯆꯦꯟꯅꯕ ꯃꯤꯑꯣꯏꯁꯤꯡꯗꯁꯨ ꯑꯁꯤꯒꯨꯝꯕ ꯂꯥꯜꯍꯧꯂꯨꯞꯅ ꯋꯥꯔꯛꯄꯒꯤ ꯊꯧꯑꯣꯡ ꯑꯁꯤ ꯃꯈꯥ ꯆꯠꯊꯔꯛꯈꯤꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯗꯁꯨ ꯂꯩꯖꯔꯤ ꯑꯣꯖꯥ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯁꯤ ꯊꯣꯛꯇ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡ ꯑꯁꯤꯗ ꯒꯕꯔꯃꯦꯟꯅ ꯑꯊꯨꯕꯒꯤ ꯑꯣꯏꯅ ꯆꯦꯟꯅꯔꯤꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯐꯝꯅꯥꯏꯕ ꯃꯁꯛ ꯅꯥꯏꯔꯕ ꯀꯌꯥ ꯑꯁꯤꯒꯤ ꯃꯊꯛꯇ ꯑꯊꯨꯕꯒꯤ ꯑꯣꯏꯅ ꯀꯔꯤ ꯂꯧꯈꯠꯍꯟꯅꯤꯡꯕꯒꯦ ꯑꯣꯖꯥ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯑꯣꯖꯥ ꯀꯔꯤ ꯊꯝꯕꯤꯅꯤꯡꯕꯒꯦ ꯑꯩꯈꯣꯏꯅ ꯏꯆꯟ ꯔꯦꯁꯃꯥꯁꯤꯒꯤ ꯑꯦꯔꯦꯅꯥꯁꯤꯗꯤ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯃꯤ ꯂꯩꯖꯔꯤꯕ ꯃꯌꯥꯝꯗꯨꯒꯤ ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯃꯥꯒꯤ ꯗ꯭ꯌꯨꯇꯤꯁꯅꯤꯀꯣ ꯃꯥꯒꯤ ꯂꯩꯕ ꯗ꯭ꯌꯨꯇꯤꯁꯇꯨ ꯑꯦꯟꯗꯤꯡ ꯅꯠꯇ꯭ꯔꯒꯅ ꯉꯁꯥꯏꯒꯤ ꯏꯟꯀ꯭ꯋꯥꯏꯔꯤ ꯅꯠꯇ꯭ꯔꯒꯅ ꯉꯁꯥꯏꯒꯤ ꯁꯝ ꯃꯥꯒꯤ ꯄꯣꯠꯁꯛ ꯈꯔꯗ ꯊꯤꯖꯤꯟ ꯍꯨꯝꯖꯤꯟꯕ ꯅꯠꯇ꯭ꯔꯒꯅ ꯐꯥꯏꯟꯗꯤꯡ ꯑꯃ ꯊꯣꯛꯅ ꯍꯣꯠꯅꯕ ꯍꯥꯏꯕꯗꯨꯗꯤ ꯃꯣꯏ ꯃꯊꯧꯅꯤ ꯑꯗꯨꯗꯤ ꯉꯁꯥꯏꯒꯤ ꯐꯥꯏꯟꯗꯤꯡ ꯆꯞ ꯆꯥꯕ ꯑꯦꯛꯆꯨꯑꯦꯜ ꯐꯥꯏꯟꯗꯤꯡ ꯑꯃ ꯑꯗꯨꯝ ꯄꯨꯊꯣꯔꯛꯈꯤꯅꯤ ꯍꯥꯏꯕ ꯊꯥꯖꯕ ꯑꯩꯈꯣꯏ ꯑꯗꯨꯝ ꯍꯥꯏꯗꯤ ꯂꯥꯛꯏꯕ ꯏꯁꯨꯁꯤ ꯑꯔꯥꯏꯕ ꯅꯠꯇꯦ ꯀꯣ ꯑꯗꯨꯅ ꯃꯁꯤ ꯑꯗꯨꯝ ꯆꯤꯡꯅꯕ ꯂꯩ ꯑꯩꯈꯣꯏꯗꯁꯨ ꯀꯣ ꯑꯗꯨꯝ ꯄꯨꯊꯣꯛꯄꯤ ꯁꯤꯅ ꯄ꯭ꯔꯖꯥꯒꯤ ꯑꯄꯥꯝꯕꯗꯨꯅꯤꯀꯣ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯖꯥꯅ ꯑꯦꯄꯔꯦꯟꯁꯤꯌꯦꯜ ꯂꯩꯕ ꯄꯣꯠꯁꯛꯇꯨ ꯁꯤꯅ ꯄꯥꯔꯠ ꯑꯃꯅꯤ ꯗꯦꯟ ꯑꯃꯅ ꯉꯁꯥꯏꯒꯤ ꯒꯚꯔꯟꯃꯦꯟꯠ ꯁꯥꯏꯠꯀꯤꯁꯨ ꯇꯧꯐꯝ ꯊꯣꯛꯄ ꯉꯁꯥꯏꯒꯤ ꯍꯧꯖꯤꯛꯇꯤ ꯁꯝ ꯑꯦꯛꯁꯄꯣꯖ ꯑꯃ ꯃꯤꯌꯥꯝꯗ ꯈꯪꯍꯜꯂꯛꯑꯕꯅꯤꯅ ꯑꯦꯛꯁꯄꯣꯖꯇꯨꯒꯤ ꯃꯔꯝꯗꯨꯗ ꯉꯁꯥꯏꯒꯤ ꯅꯣꯠ ꯑꯣꯟꯂꯤ ꯐꯣꯔ ꯉꯁꯥꯏ ꯁꯤꯚꯤꯂꯤꯌꯟ ꯈꯛꯇ ꯅꯠꯇꯕ ꯉꯁꯥꯏꯒꯤ ꯇꯣꯉꯥꯟꯕ ꯕ꯭ꯌꯨꯔꯣꯀ꯭ꯔꯦꯠ ꯑꯣꯐꯤꯁꯥꯔꯁꯤꯡ ꯂꯩꯔꯤꯕ ꯂꯤꯗꯔꯁꯤꯡ ꯃꯌꯥꯝ ꯑꯃ ꯁꯨꯝ ꯅꯥꯀꯟꯗ ꯉꯁꯥꯏꯒꯤ ꯃꯃꯤꯡ ꯄꯟꯖꯅꯔꯛꯏꯕꯅꯤꯅ ꯃꯗꯨꯒꯤ ꯃꯌꯥꯝꯁꯤꯡꯗꯨꯁꯨ ꯒꯚꯔꯟꯃꯦꯟꯠꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯃꯊꯧ ꯀꯔꯤ ꯂꯩꯒꯗꯒꯦ ꯍꯥꯏꯕꯗꯨꯗꯤ ꯉꯁꯥꯏ ꯑꯦꯔꯤꯌꯥꯁꯤꯗ ꯇꯨꯃꯤꯟꯅ ꯌꯦꯡꯉ ꯂꯩꯕꯗꯤ ꯐꯔꯣꯏ ꯀꯣ ꯑꯗꯨꯅ ꯃꯁꯤ ꯀꯔꯤꯒꯨꯝꯕ ꯇꯨꯃꯤꯟꯅ ꯌꯦꯡꯉ ꯂꯩꯈꯤ ꯇꯥꯔꯒꯗꯤ ꯄꯕ꯭ꯂꯤꯛꯅ ꯉꯁꯥꯏ ꯍꯪꯅꯤꯡꯕ ꯀꯣꯏꯁꯟ ꯃꯌꯥꯝ ꯑꯃ ꯊꯣꯛꯂꯛꯀꯅꯦꯕꯀꯣ ꯑꯗꯨꯅ ꯂꯥꯟꯕ ꯆꯨꯝꯕ ꯍꯥꯏꯕꯗꯨꯅ ꯗꯦꯠ ꯏज ꯑꯅꯗꯔ ꯃꯦꯇꯔ ꯕꯠ ꯑꯗꯨꯕꯨ ꯇꯧꯐꯝ ꯊꯣꯛꯄ ꯉꯁꯥꯏꯒꯤ ꯖꯁ ꯏꯟꯀ꯭ꯋꯥꯏꯔꯤ ꯑꯃ ꯅꯠꯇ꯭ꯔꯒꯅ ꯉꯁꯥꯏꯒꯤ ꯍꯪꯐꯝ ꯊꯣꯛꯄ ꯍꯥꯏꯐꯝ ꯊꯣꯛꯄ ꯃꯥꯒꯤ ꯂꯩꯕ ꯇꯣꯉꯥꯟꯕ ꯄ꯭ꯔꯖꯥꯁꯤꯡꯁꯤꯒꯤ ꯑꯣꯏꯕ ꯉꯁꯥꯏꯒꯤ ꯀꯟꯐꯤꯗꯦꯟ ꯊꯥꯖꯕ ꯍꯥꯏꯇꯥꯔꯦꯀꯣ ꯊꯥꯖꯕ ꯑꯃꯗꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯍꯥꯏꯗꯤ ꯁꯥꯏ ꯑꯦꯔꯤꯌꯥꯁꯤꯗ ꯀ꯭ꯂꯦꯔꯤꯐꯤꯀꯦꯁꯟ ꯑꯃꯗꯤ ꯆꯪꯉꯦꯅ ꯈꯜꯂꯦꯀꯣ ꯑꯗꯨꯕꯨ ꯃꯗꯨꯒꯤ ꯒꯚꯔꯟꯃꯦꯟꯠꯒꯤꯁꯨ ꯅꯠꯇ꯭ꯔꯒꯅ ꯅꯥꯀꯟ ꯑꯃꯒꯤꯁꯨ ꯇꯧꯐꯝ ꯊꯣꯛꯄ ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄꯗꯨꯅ ꯑꯗꯒꯤ ꯃꯤꯌꯥꯝꯅ ꯄꯥꯝꯖꯔꯤꯕ ꯄꯣꯠ ꯐꯥꯏꯟꯗꯤꯡ ꯑꯃ ꯄꯨꯊꯣꯛꯄ ꯍꯥꯏꯕꯁꯤꯅ ꯃꯣꯏ ꯃꯊꯧꯅꯤ ꯀꯣ ꯑꯗꯨꯗꯤ ꯑꯗꯨꯝ ꯊꯥꯖꯕꯗꯨ ꯑꯃꯨꯛꯇꯪ ꯄꯨꯊꯣꯛꯄꯤꯔꯀꯥꯟꯗ ꯉꯁꯥꯏꯒꯤ ꯍꯧꯔꯛꯏꯕ ꯇꯨꯡꯒꯤ ꯖꯦꯅꯦꯔꯦꯁꯟ ꯑꯃ ꯍꯥꯏꯇꯥꯔꯦꯀꯣ ꯃꯅꯤꯄꯨꯔ ꯈꯨꯟꯅꯥꯏ ꯖꯥꯇꯤ ꯐꯨꯔꯨꯞꯁꯤ ꯀꯟꯅ ꯍꯣꯠꯅꯕ ꯃꯇꯝꯗ ꯁꯤꯒꯤ ꯂꯩꯔꯤꯕ ꯆꯪꯁꯤꯜꯂꯛꯏꯕ ꯃꯤꯁꯟꯁꯤ ꯇꯁꯦꯡꯅ ꯍꯥꯏꯇꯥꯔꯒꯗꯤ ꯉꯁꯥꯏ ꯑꯦꯔꯤꯌꯥꯁꯤ ꯏꯆꯟ ꯔꯦꯁꯃꯥ ꯑꯆꯧꯕ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯀꯩꯅꯣꯅꯤ ꯀꯣ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯒ ꯀꯔꯕꯥꯔꯒꯤ ꯗ꯭ꯔꯒꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯤꯆꯝ ꯀꯌꯥꯒꯤ ꯖꯦꯅꯦꯔꯦꯁꯟ ꯀꯌꯥ ꯑꯃ ꯃꯥꯡꯍꯟ ꯇꯥꯛꯍꯟꯕ ꯑꯩꯈꯣꯏꯒꯤ ꯄꯨꯔꯥ ꯑꯩꯈꯣꯏꯒꯤ ꯁꯣꯁꯥꯏꯇꯤ ꯑꯃ ꯄꯨꯔꯥ ꯍꯥꯏꯗꯤ ꯂꯣꯏꯁꯤꯟꯕ ꯌꯥꯕꯒꯤ ꯐꯤꯕꯝꯗ ꯂꯥꯛꯄ ꯈꯣꯡꯆꯠꯇꯨꯒꯤ ꯃꯅꯨꯡꯗ ꯁꯤꯒꯤ ꯂꯩꯔꯤꯕ ꯉꯁꯥꯏꯒꯤ ꯈꯣꯡꯆꯠ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯁꯨ ꯄꯥꯔꯠ ꯑꯃꯅꯦꯕꯀꯣ ꯈ꯭ꯋꯥꯏ ꯁꯥꯊꯤꯕ ꯄꯣꯠ ꯑꯃꯅꯦꯕ ꯁꯦ ꯑꯗꯨꯅ ꯁꯤꯒꯤ ꯄꯣꯠꯁꯛꯁꯤꯃꯁꯨ ꯑꯩꯈꯣꯏꯅ ꯃꯦꯛꯁꯤꯃꯝ ꯉꯝꯃꯤꯈꯩ ꯑꯩꯈꯣꯏꯅ ꯃꯤꯅꯤꯃꯥꯏꯁ ꯇꯧꯍꯟꯅꯕ ꯍꯣꯠꯅꯕ ꯍꯥꯏꯕꯁꯦ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯇꯨꯡꯒꯤ ꯐ꯭ꯌꯨꯆꯔ ꯑꯃ ꯍꯥꯏꯇꯥꯔꯦꯀꯣ ꯇꯨꯡꯒꯤ ꯐ꯭ꯌꯨꯆꯔ ꯃꯅꯤꯄꯨꯔ ꯑꯃ ꯀꯟꯅꯅ ꯍꯣꯠꯅꯕꯗ ꯃꯁꯤ ꯁꯤꯁꯨ ꯀꯟꯗꯕ ꯁꯨꯡꯌꯥ ꯌꯥꯗꯦꯕ ꯑꯗꯨꯅ ꯁꯤ ꯀꯟꯅꯅ ꯍꯣꯠꯅꯕ ꯑꯃꯇꯝꯗ ꯉꯁꯥꯏꯒꯤ ꯑꯩꯅ ꯍꯥꯏꯖꯈꯤꯕꯗꯣ ꯄꯥꯔꯠ 1 2 3 ꯐꯥꯔꯁꯠ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟꯕ ꯀꯃꯔꯁꯤꯌꯦꯜ ꯁꯦꯛꯁ ꯋꯥꯔꯀꯔ ꯑꯣꯏꯅ ꯉꯁꯥꯏꯒꯤ ꯍꯤꯡꯅꯅꯕ ꯂꯥꯟꯊꯦꯡꯅꯔꯕ ꯊꯣꯛꯑꯕ ꯀꯥꯡꯕꯨꯁꯤꯡꯁꯤꯁꯨ ꯒꯚꯔꯟꯃꯦꯟꯠꯒꯤ ꯂꯩꯔꯤꯕ ꯁꯣꯁꯤꯌꯦꯜ ꯋꯦꯜꯐꯤꯌꯔ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯀꯥꯎꯟꯁꯤꯂꯤꯡ ꯐꯖꯅ ꯇꯧꯕꯤꯗꯅ ꯈꯣꯠꯄꯤꯗꯅ ꯃꯣꯏꯒꯤ ꯍꯤꯡꯅꯅꯕ ꯂꯝꯕꯤ ꯀꯩꯗꯧꯕ ꯌꯥꯕ ꯂꯩꯔꯤ ꯀꯝꯗꯧꯕ ꯌꯥꯕ ꯂꯩꯔꯤ ꯍꯥꯏꯁꯦ ꯉꯁꯥꯏꯒꯤ ꯁꯤꯗ ꯄꯤꯔꯤꯕ ꯗꯇꯥ ꯄꯤꯔꯤꯕ ꯉꯁꯥꯏꯒꯤ NGOs ꯃꯌꯥꯝꯁꯨ ꯇꯥꯟꯅꯃꯤꯟꯅꯔ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯍꯥꯏꯗꯣꯛꯄ ꯌꯥꯕ ꯌꯥꯗꯕ ꯐꯅ ꯂꯩꯔꯒꯁꯨ ꯂꯩꯀꯥꯏ ꯀ꯭ꯂꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯏꯃꯥ ꯏꯕꯦꯜꯁꯤꯡꯒ ꯇꯥꯟꯅꯃꯤꯟꯅꯔ ꯃꯇꯨꯡꯗ ꯃꯣꯏꯒꯤ ꯂꯥꯏꯐ ꯑꯃ ꯐꯖꯅ ꯑꯩꯈꯣꯏꯒꯤ ꯃꯌꯣꯟ ꯑꯃ ꯄꯤꯕꯤꯅꯕ ꯍꯣꯠꯅꯕꯤꯕ ꯗꯦꯟ ꯑꯗꯨꯒꯤ ꯃꯇꯥꯏꯗ ꯑꯃꯨꯛ ꯉꯁꯥꯏꯒꯤ ꯊꯑꯣꯏꯅ ꯉꯁꯥꯏꯒꯤ ꯁꯥꯏ ꯑꯦꯔꯤꯌꯥꯁꯤꯗ ꯑꯩꯈꯣꯏ ꯑꯗꯨꯅꯤ ꯉꯁꯥꯏꯒꯤ ꯌꯥꯝ ꯄꯤꯛꯄ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯇꯧꯖꯔꯝꯒꯦ ꯑꯩꯈꯣꯏꯅ ꯁꯨꯝ ꯈꯪꯖꯕ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯒꯤ ꯍꯥꯔꯠ ꯁꯤꯇꯤꯒꯤ ꯃꯌꯣꯟꯁꯤꯗꯒꯤꯅ ꯍꯥꯏꯊꯈꯤꯕ ꯑꯩꯈꯣꯏ ꯂꯣꯏꯕꯤ ꯆꯤꯡꯒꯣꯡ ꯆꯤꯡꯖꯥ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯑꯦꯐꯤꯌꯔꯁ ꯅꯨꯄꯤ ꯅꯨꯡꯁꯤꯅꯕꯒꯤ ꯑꯦꯐꯤꯌꯔꯁꯦ ꯁꯝꯇꯥꯏꯝꯁ ꯁꯤꯗꯤ ꯅꯦꯆꯔꯅꯤ ꯀꯩꯁꯨ ꯀꯥꯟꯕ ꯌꯥꯔꯔꯣꯏꯀꯣ ꯑꯗꯨꯅ ꯂꯝꯕꯤ ꯃꯄꯥꯟꯗ ꯅꯠꯇ꯭ꯔꯒꯅꯉꯁꯥꯏꯒꯤ ꯃꯃꯥ ꯃꯄꯥ ꯎꯅꯦ ꯀꯥꯏꯅ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏꯒꯤ ꯈꯤꯇꯪ ꯂꯧꯕꯨꯛꯇ ꯍꯥꯏꯇꯥꯔꯦꯀꯣ ꯖꯒꯥ ꯑꯃꯗ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯅꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕ ꯀꯥꯡꯕꯨ ꯈꯔ ꯂꯩ ꯑꯗꯨꯒꯨꯝꯕꯁꯤꯡꯗꯨꯗꯤ ꯄꯨꯂꯤꯁꯅ ꯁꯝꯇꯥꯏꯝꯁ ꯅꯣꯏ ꯀꯩꯗꯧꯔꯤꯅꯣ ꯑꯗꯨ ꯇꯧꯕ꯭ꯔꯥ ꯀꯥꯏꯅ ꯁꯝꯇꯥꯏꯝꯁ ꯐꯥꯕꯤ ꯄꯨꯟꯕꯤꯕ ꯌꯥꯎꯕꯀꯣ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯇꯣꯞ ꯂꯤꯗꯔꯁꯤꯡꯁꯤꯅ ꯉꯁꯥꯏꯒꯤ 3 star ꯍꯣꯇꯦꯜꯒꯨꯝꯕ 5 star ꯍꯣꯇꯦꯜꯒꯨꯝꯕꯗ ꯉꯁꯥꯏꯒꯤ ꯋꯥꯠꯑꯦꯚꯔ ꯑꯦꯄꯣꯏꯟꯃꯦꯟ ꯋꯥꯠꯑꯦꯚꯔ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯗ ꯃꯤꯇꯤꯡꯒꯨꯝꯕ ꯇꯧꯕꯗꯅ ꯉꯁꯥꯏꯒꯤ ꯃꯗꯨꯒꯤ ꯄꯣꯠꯇꯨꯅ ꯑꯗꯨꯝ ꯆꯠꯅꯕꯤ ꯂꯦꯝꯕꯣꯏ ꯆꯠꯅꯈꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯁꯤꯒꯤ ꯑꯣꯏꯕ ꯗꯤꯐ꯭ꯔꯦꯟꯁꯤꯡ ꯑꯣꯏꯕ ꯄꯣꯏꯟꯠꯁꯤ ꯑꯩꯈꯣꯏꯅ ꯉꯁꯥꯏꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯃꯥꯒꯤ ꯑꯣꯐꯤꯁꯤꯌꯦꯜꯒꯤ ꯑꯣꯏꯕ ꯃꯒꯨꯟ ꯇꯧꯐꯝ ꯊꯣꯛꯄ ꯃꯤꯇꯤꯡ ꯑꯃ ꯇꯧꯕ ꯇꯣꯉꯥꯟꯕ ꯄꯥꯔꯠ ꯑꯃꯅꯤ ꯑꯩꯈꯣꯏꯅ ꯍꯥꯏꯁꯤꯅ ꯇꯣꯉꯥꯟꯅ ꯊꯑꯣꯏꯅ ꯉꯁꯥꯏ ꯑꯦꯔꯤꯌꯥꯁꯤꯗ ꯉꯁꯥꯏꯒꯤ ꯑꯆꯧꯕ ꯄ꯭ꯂꯦꯠꯐꯣꯔꯝ ꯑꯃꯗ ꯉꯁꯥꯏꯒꯤ ꯔꯦꯡꯛ ꯃꯥꯟꯅꯕ ꯍꯥꯏꯇꯥꯔꯦꯀꯣ ꯅꯨꯄꯤꯗꯁꯨ ꯅꯨꯄꯥꯗꯁꯨ ꯔꯦꯡꯛ ꯃꯥꯟꯅꯕ ꯀꯥꯡꯕꯨ ꯈꯔ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯂꯣꯏꯅꯃꯛꯀꯤ ꯋꯥ ꯅꯠꯆꯗꯕ ꯉꯁꯥꯏꯒꯤ ꯑꯗꯨꯝ
सिगी एरिया सिदी चन रेसमा अखोइना हाइबद नुवाइत्रबय वानी रेंग माना प्रोफाइल माइना कंगुसिंग सिदी होरेंदि हक्ता खै पार्टी तोंमिना सि कैनो ने गाय हाइगुम को सतना बिजि पुरा कनम सखरबने पोसिको सुगु मयाम जिंगसे सिजु तसेना गवर्नमेंट अकुप याम कुपना सेना कांदा सुगु मयाम जिंगदगी ओइना अखोइ ngaktokna kanana खै लंबि बसलम चंगेबको अदुना सागी एरिया सिदा गवर्नमेंट की तोम तोम थौ हंजनिंगी लेबिरिबा खै फ्रंट ऑर्गेनाइजेशन हैदारे को इमा इवेंट सिंग लेबिरिबा सी सोसिंग लेबिरिबा अखोइ प्रजा सिंग लेबिरिबा particular खै लेकाय हैदारे को लेकाय क्लब ऑर्गेनाइजेशन लेबिम जे सिगी चप चाने खै पुन्ना सोन रेस्पोंसिबिलिटी पुन्ना लॉमिनर मतुंगदा लॉमिनर मनुंगदा अखोइ सुगुम वाथोक लाथोक्सिदगी अखोइ सेक्शन लौबना तुंगी ओबा समाज म कन्ना होनाबा समाज म फा खुंना पुना होनाबा अखोइ दायित्व लॉमिनर चंगी हैबसिमा आई थमजगे लोइनना हजिक लई फिल्म सिदि कोइ हाजिनिंग इसी लास्ट अखोइगी लैरिबा जाति फ्रुप सी वानते को मसी तसेंगना अखोइना यामना पार्टिकुलर कुकी दे मकन हित वानते को कुकी जे नुसिदबई को हंदक पनरबई वाने नुसिबनदबगी सु पल्लबनि सिंग हागदि को कैना तागदि मोगी सथरिबा क्राइम हिना मरम कांदा मसी ममांगी डाटा म खोम मतम दे अखोइना कुकी वागी ममांगदा कुकी लान तोंग ममांगदा मणिपुर दा पार्टिकुलर 30-40% 30 to 40% चांगजे कुकी की इचे इचन मयामना सुगुमै खोंथांग चलम कोइ रिकॉर्ड डाटा म फंगेबको सी प्रेस फोनो के पोरा मनि सिजुको अदा सुगुम्बा लैबा मयाम हिना मरम मरकांदा सुगुम्बा हावा नोसिना मरम मरकांदा अखोगी चमना लेजरम बै इचन मयाम की लाइफ से अखोई मोने जु खुलाइ न सिना बै फिल्म लाखिबको अदुना सुगुम मयाम जिंगसी ngसागी इलीगल इमिग्रेंट मयाम जिंगना सुगुम मयाम जिंग ngसागी मोइना फ्रीली को आइदि लाइफ सोसाइटी समाज म लगे हायरतारगदि ड्रग नंगलो सिनो होनारे ngमक्त्रे को सुगुमगी मयाम जी मोइना मसिंग थिंग अमन संखेला कांदा ngसागी पुलप लुबिनबि याबि लंबि म खै पुसलक ताबि इंप्रेशन खै लैबको अदुना सुगुम बजलि खै सेक्शनिंग आइसु ओयेबको अना हिरम खुदिंग मक्ता लहम तो गवर्नमेंट रेस्पोंसिबिलिटी मदी अखोइ यामना फजना क्रिएट लहनि मय पाम थमजरा कांदा अखोइ मखाताना अखोइ नकन अनि मकी ओबा सोनेसिबिलिटी खै चंगी पुन्ना थेंनाबि दम चंगी पुन्ना थेंनार मतुंग अखोइ लेबाक सिम कन्मिना जाबा फन थमजगी दा यामना याम नुगाइजे थगसरे ओजा अदुगा हौबिजम गिताजेंदा लाक्जागे ओजा अखोइगी हंदक चेनरिबासी अखोइगी फमनाइबा मसक नाइरबा कया चेनरी मसिना मखा चथरपु ओइना मसिगी मतुंगदा अतैसु चेनरमगद्रा हाइबा वाफम मसि मयाम प्रजागी वखलदा लैरी ममिंग चपचाना अखोइगी कुमारजी लाइश्रमना पंद्रगसु पनबा खराना मयामना खंगनरे अदुगा पंद्रगसु अतोपसु चेनरमगद्रा हाइबागी वखलदा लैरी ओजा मसिगी मतंगदि ओजा करी हाइबिनिंगदि ओजा मसी मतंगसी रिस्मा कनोनी लीडर्स हाइबसिदि कोइना ngसागी पार्टिकुलर म्यूई खरगी वानते को ngसागी लीडर्स हाइबसिदि ngसागी तोगानबा पॉलिटिकल लीडर्स हाइबम लेरे अदगी सोशल लीडर व्हाटएवर लीडर्स मखन खर लेरनी को अदगी तोगान ब्रोकर बिसास योक्सल लाइनी प्रमाणे सु चिंगनाबा सस्पिशियस दुनी को मैम लाकरैसे चिंगनाबा दुनी को अदो कोइन हाइजनिंग दिना ngसागी लेरिबे इशू सी हजिक्ति मिया मांगदा केनो मत्तेबना थांगल लाबनिना चिंगनरम बरे पोसा मदगी ngसागी चिंगनाबा या पोसा लाबनिना मधु खरे हेन ओइरम लेरम खिद्रा हाइबगी ऑपरेशन दिखै लेरिसे मदु दै समझला कान को हाइजनिंग सी तसेंगना लेबिरमगसु को लेबिरमगसु मदो इसाना खन खनथबियु माने समाज की थबम तनो होना मतमदा सोसाइटी कन होना मतमदा अचो सांग ओइबा मोय मयाम की ओइबा खुता ngasi लेबाक सी पोसे लेबनिना समाज मा फनबा लेबाक सिमा अफलमिदा पुबा नत्रगन ngasi लाइबा हरिबा नहा सिंग की मयोन म पि भाइ जिम खुता सिनरी नि खोइन को अना जुग मोय आसा थंबिदा कांदा तसेंगना मदो इसाना खंगना ngasi मियोबी अवाबा मदा खुलुंग चाबा लौर कांदा ngasi एडवांटेज लौर कांदा मियोबी लाइफ से फाइन पुनो होना बदि तोबिरनु अना ngasi लै फिल्म्स दि खोइ खोइ प्रजासिंग की ओबा एप्रेंशन प्रजासिंग ने चिंगजबा लांगथना बदि खोइ हाजि अदुम मसिंग थिंगम फाउरी को मसिंग थिंगम फाउरी मयाम जिंग ngasi लोइ सुचला कांदा ngasi अथु मतमदा दो अफबा समाज मा अफबा सोसाइटी मा अफबा मिरोन मा सेमनो होना मतमदा दायित्व लौबिरि बदुगुम्बा लीडर्स सिंग मयाम दुना को ले मयाम दुना खन खनथबिरा कांदा अखोगी मणिपुर से कनबदा इसाना दाय थौदांग लौबिदना अदुगुम्बा लीडर मोइबियु अदुगुम्बा थौनाम लौबियु हाबा फुन थमजरा कांदै रुसिनजक